Hello everyone, ngasidi thamchetagi thamban kamaina olangadagi thamban kamaina thagdagi haibadugi matangda video se aina share tawjarake ado aigi oina haibadi aigi experience ki matung inako thamcheche anauba thamchetune bako chana nabagi lerakta thamchene adudagi aina si se tingjalle bako tingjan badagi numit mari mangani lerakanda sumaina matonje chongthore bako to sumaina crack chatle dana matonje aduga manungda asangba yawba mayondo adudu thoglakadoinebako aduduga kona khoina tapta leibak hapaga thadokdoineba ado aina tap ani da thajayebako adugi video do aina mayamda share tawjarake ado sigi thamban gi thamcheche khoina online da leiruraga dine online gi thamche to loin mabanebako maba habidi manunggi mayonje thoktabaneba aduga koigi chumnagi anauba thamche to aduduna thabibana hena mayonje yam thuna ju chonge hawbusu helebako try tawrabane aina online gi adudi yadeba da mayam aina thabadi yengminase mayam se to marudo to sileto khusi maru to sile sumaina maruje laeba tandi sa makhada di le aina sin namjan bane laki glass tingjan do tinga kanda sumaila laeba adu kanda da aina sumaina ida maraje mathanda tajarakane sumaina thamme du masa masa ni si ama khakta ngaire dana ko sina male dana somde jo uga lakye somda lakye si mayam jo tu thamna je kalak chaba yam na ina adagi khechri gumba adagi kelichana gumba chaba kando dugumma tawbada tawna bana tawban makha kitang nangjalo ye thoy makhong jo am sum thoropan sina oil roidabane sina sai taw khalak je sumaina thambada to si tawkhalai je si tawkhalai jina oil roidam si me khai ge to si pumma bane base si maru apum bane ba daga sida magle to sida yung pil to si macha adum saina kitang lapto dai to sida le si kongkhlai si than mandra sa si thali je bucket ta kano tong doine ba amuk thadok doine ba to sida yung namjalo si manung de ngo to mara chali je si mara chale si haidor ke tam to si mara chali jo ba haji ki tumaina asom da thada bane ba aduga sigi mara je sidai sida si je kanoni ko khogi thamche khoi anoubudo aduduna thabane ba thamche anoubuse aina ne Manipur dagi porakpane ba aduga thamche anoubuse chana na ban porakpada aina ariba aina thamche ki video ama thamban gi video ama thagat khibane ba ko adugi video du di yengo ba du da lerakpa thamche tu ne ba ko ada aina sidai da tharaga di aingonda kanaga daw male laje sumba kelichana gumba dagi khechri gumba adugumba du da tawbuda na nungaite na aina semge na sembane ba ko aduga by chance sajan mane hobora ju hoboroktra suni yenge na aduga fajana si je hore aduga satla kanda mu video namagam thaga jarake ba ko aduga sigi mana sida recipe khechri kelichana singju si mayam tokjarake mayam subscribe toksin biramo nongna thengna bi leraga di aduga like su toksin biramo thamna khenjong gumba sigumba to mimi gumba ko kolga sayani tik tik man gere adu yomne khenjong chaning wala de sibo hega torok doine mayam mathanggi video da no mayam thagalake chaba thakpagi degi semba sabagi mayam ado sigi mana sina pakla kanda mathel mayam semjarake do mayam chuing bina haijari duga si ani jong phasana mo kusi si ani sana kitang lapto nang ido nakman lap soy medro lap soy nama yar